Question leak Oibagi Wapham Leite, BOSEM. Board of Secondary Education Manipur na lauba High School Living Certificate SSLC Examination 2023. Ngarang dagi hogduna mahiroy lising kuntra kanipan sama kuntaren na exam center chama gayang kainipan da Pangthokhi baduda Manipur Youth and Student Union maisu ko ba mahiroy gi lupa mana Khangapok Higher Secondary School da exam ga mari laina ba back ama center aduda langsilak pagi chayen aba do question leak oibra hay na phongdorokhi ba wapham adu question leak ka karigumba hiram amata da mari laina de hay na BOSEM ge secretary Dr. S Mangizaw na phongdokre bapupurada laiba BOSEM ge conference hall da Pangthokhi ba paumi singa unaba mada secretary Dr. S Mangizaw na hay tongan ba center sing da pidi ba question paper sing adu punga mawalingay da manak nagpa police station sing da sinaraba matung de exam center da pung nipan ga minute ni fuga mga da hangdok pa ne ngarang Khangapok Higher Secondary School da mahiroy lupa duna ayuki pung taramathoy taba matam de exam ga mari laina ba back ama mapam khangdana campus adu da hunjilak padugi matang da sapsaba report BOSEM na lawre ayuki pung mapan dagi hawkiba exam oiba na pung anigi matung da hairiba polamadu complex na lang silaki ba ne loina na polamadu khudak ta mai thakhe exam hawdringay mamang da phangba oiram labade question leak ka mari laina gadava ne maramadu na hawjik pangthok liba examination na se hena fazana pangthok na ba mari laina ba police station sing ASO OC amade guardian singi maikay dage mateng pangbiyo thawdok aduga mari laina na Thobal PS ki SP OC amadi center adugi oza singa board ki member singa investigation chathari haikhe Parikhya Niyom Chumna Pangthokhi OC Khangapok Higher Secondary School da metric Parikhya Niyom Chumna Pangthokhi center asibu mingchat thina ba aran ba wapham kaya social media amadi pause singda phongdorok pase Laibag thivani hay na center asigi officer in charge su Waidibe Khangapok Higher Secondary School ge principal TH Radhamani Devi na ngasi maki office ka da pangthok pa pawgi mi phamama da phongdorok le OC Radhamani na hay ngarang sagolsil numit ase handak sahi gi metric parikhya thabagi ahanba numit ne Khangapok Higher Secondary School center asigi metric parikhya gi officer in charge su mahak na oy ngarang ahanba numit ki question paper sing adu mahak masamag SO amasung AOC yauraga ayuki pung nipan ga minute tarada Thobal PS da question loba chatkhe aduga pung nipan ga minute nifuga tareta school da question thungle aduga pung mapan da parikhya thariba mahiroi singda question yanthok e parikhya hauram dai dage loiba phauba Thobal District Police ki matik saba security forcing na ningthi na ngak selaga exam adu yamna ingna chikna pangthok pa ne masigi mathakda board ke inspection team amasung center asida lakpiduna exam adu ningthi na yangsin bibage thabak su chathakhe OC asina makata na hay parikhya kana sathari ngaida chawrangna ayuki pung taramathoi tarakpada Manipur Youth Student Organization MYSU ge volunteer sing ne exam yang sinba lakpani haiduna miyoy ani lakhe makhoi ani na school ge maninglomda changkhraga number thadaba bolero amadage langtharambani haiduna plastic ki mayom ama puthorokhe maduda oza sing na mahiroi singda akai boy ba yai haiduna chowkidar kauraga mai thaduna mangan khibane center asida lakpi khiba inspection team na su Parikhya Niyom Chumna ingna chikna Pangthokhi haiduna certificate su piramkhe Parikhya loiraba matung board ke maikai dage center asigi OC SO amasung AOC sing punna muktang lakpiyo hairakpadage oza sing board chatle board ki authority singa punna phamina bada MYSU ge volunteer aduna Khangapok Higher Secondary School ge toilet ge khun bane bolero amadagi langtharambani haiduna che mayo mama puthorokpani haikhe masigi ona taina bada social media da center asibu amade center asida mathau taribo oza singbo mingsat thina ba wapham kaya MYSU na phongdorok pasi laibak yamda thiva ne inspection lakpi ba mahiroi lup singna asigumba si matungda mugana thogan bigan uhai khe aduga parikhya manungda mahiroi singge ahallaman singna center asigi manak nangna kuina laisin ba tawbigano parikhya thariba mahiroi sing ingna chikna parikhya than bada mama mapa singna su mateng pangbiyo oza singda harassment pibigan uhai na su appeal tawkhe Thangja Suti Thararoi Chaliba tha sigi waina hayeng amasung tha sigi kunmanga Thangja numit sing Manipur lainga ki loisang singge thaumi sing Suti lairoi haina Manipur lainga ki General Administration Department ke Deputy Secretary Asem Rangila chanuna thokpa cherola man hairakle cherola duna makha taribade chahi asigi financial year closing matam oibana lainga ki loisang singda tawgadaba thabak sing laibana maram oiraga government ki office public undertaking Corporation, Autonomous Body, Society singi thongmi sing order asina konsen gani haire. Akoi jam nongan ba misi da sena ba sing NIA da sinadra ba de ano ba khongjang changsin ba horaga ne ima lup sing.
ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯁ ꯑꯒꯤꯡ ꯀꯧꯕ ꯑꯃ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕꯤꯅꯤ ꯍꯥꯏꯕ ꯁꯣꯅꯤꯌꯥ ꯀꯧꯕ ꯑꯃꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯗ NIAꯗ ꯁꯤꯟꯅꯗ꯭ꯔꯕꯗꯤ JSC ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯏꯃꯥꯂꯨꯞ ꯀꯌꯥꯅ ꯑꯅꯧꯕ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯡꯖꯝ ꯃꯦꯝꯆꯧꯕꯤꯅ ngasi Manipur Press Club ta paumisinga unaba mata phongdokhrei mahakna makha taraduna mihad asigi matangda JSC amade imung manungna mihad aduda senaba police na faduna leiriba Moses amade Sonia bu bel da thadokba yaroi makoi bu matik saba sairak pigadabani haina khongjang kaya changchenduna lakhe loina na mihad asida yauba NSNIM ge Stephen asisu phabi yu haina taksinduna lakhe NSNIM gi maikei da ge mihad adu NSNIM na hatpana te haina sengdok pasu laikhrei masida sarkar asina hojik phauba tumina leisaliba si pende loina na haukiba March 18da mihad asigi matangda JSC imung manung amade ima lupsing na chief minister ga unaduna thogdok asi NIA da sinanaba khangan ba laikhrei loina na chief minister gi maikei da ge NIA da sinagani haiba wafam thamlakhrei aduba hojik phauba NIA da sinadana leire maramaduna lakliba March 10 phauba January basing NIA da sinadrabade JSC imung manung amade ima lup kayana anauba khongjang ama changsinba hauragani haina su phongdokhe ngasi paumisinga unaba duda ima lupsing kanglamai ikal amkil amade wasdev ke lusingba sing amade JSC gi amasung imung manunggi miyoi kayasu saruk yakhe